आज का खेला और बुलाते हैं हमारे पहले कंटेस्टेंट को। प्लीज वेलकम लेशराम बेनीता फ्रॉम मणिपुर। इतिहास में पहली बार नए भारत का अमृत कलश, अमृत कलश, अमृत कलश। आज आप क्या पेश करने वाली हैं? Today I am going to sing a song called Kwakta Lamjel. It's a race at Kwakta between the Nongban and Khamba. Khamba and Nongban is this section I'm going to sing is a piece from the story Khamba Thoibis. It's an epic story of Manipur. It's an epic story of Manipur. Acha, acha, acha. Superb, superb. All the best. ꯆꯦꯡ ꯈꯜꯂꯛꯄꯗꯤ ꯍꯥꯏ ꯕꯦꯝꯃꯩ ꯕꯦꯝꯃꯩ ꯕꯦꯝꯃ ꯁꯅꯥꯍꯜ ꯐꯖꯩꯅ ꯊꯣꯏꯕꯤ ꯑꯋꯥꯡꯅꯒ ꯁꯥꯗꯤ ꯍꯤꯜꯂꯨꯛ ꯋꯥꯎꯕ ꯁꯥꯃꯨꯅ ꯌꯥꯏꯊꯅ ꯑꯗꯨꯅ ꯃꯃꯥꯏꯗ ꯂꯩꯉꯥꯡ ꯇꯩꯍꯤꯜꯂꯤ ꯇꯦꯡꯒꯣꯜꯅ ꯆꯩꯈꯥꯏꯔꯦ yang ꯆꯦꯜꯂꯛꯄ ꯔꯤꯌꯥꯔꯤ 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 ꯌꯥꯍ ꯄꯦꯃ ꯑꯋꯥꯡ ꯐꯩꯗ ꯑꯋꯥꯡ ꯂꯝꯖꯥꯎ ꯐꯩꯗ ꯄꯣꯡ ꯐꯩ ꯂꯝ ꯅꯨꯡꯁꯤ ꯁꯕ꯭ꯔ ꯀꯣꯟꯈꯥꯡ ꯇꯥꯎꯗꯒꯤ ꯈꯔꯅꯤꯗ ꯑꯆꯥꯡꯕꯤ ꯏꯕꯦꯅꯒ ꯇꯧꯅꯒ ꯂꯩꯒꯨꯝꯕꯤ ꯑꯅꯤꯃꯛꯀꯤ ꯅꯥꯇꯩꯔꯝ ꯑꯍꯨꯝꯃꯛꯀꯤ ꯅꯥꯇꯩꯔꯝ ꯂꯧꯖꯔꯨꯒꯦ ꯅꯅꯥꯏꯅ ꯈꯝꯕꯅꯣꯡꯕꯥꯟ ꯑꯅꯤꯗꯣ ꯆꯦꯟꯈꯠꯂꯛꯄꯅ ꯅꯥꯇꯩꯔꯝ ꯃꯈꯨ ꯅꯠꯇꯦ ꯃꯁꯥ ꯏꯅ ꯀꯟꯕ ꯂꯦꯡꯗꯣꯡ ꯂꯧ ꯍꯩꯕ ꯀꯝꯂꯥ ꯎꯔꯨꯔꯨꯔꯨ ꯇꯞ 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 ꯒꯤꯔꯤ 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 ꯍꯦꯛꯇ ꯆꯦꯟꯈꯠꯂꯛꯄ ꯈꯝꯕ ꯃꯄꯥꯏꯕꯉꯣ ꯊꯣꯡꯂꯦꯟꯒꯤ ꯃꯄꯥꯎꯕꯨ ꯇꯥꯕꯗ ꯇꯥꯎꯕ ꯂꯩꯁꯥ ꯃꯆꯦꯅꯤ ꯄꯥꯏꯒꯦ ꯈꯜꯂꯗꯅ ꯅꯍꯥꯅꯦ ꯑꯇꯣꯟꯅꯦ ꯅꯣꯡꯅ ꯄꯣꯛꯄ ꯃꯆꯥꯅ ꯅꯤꯅꯤꯛꯂꯤꯕ ꯍꯣꯡꯅꯗꯦ ꯄꯨꯔꯦꯝꯕꯒꯤ ꯃꯄꯥꯔꯤ ꯋꯥꯡꯈꯂꯩꯃ ꯃꯅꯨꯡꯌꯥꯏ ꯈꯝꯅꯨꯒꯤ ꯃꯣꯛꯄꯥꯅꯦ ꯍꯩꯔꯩꯖꯥꯝꯕ ꯃꯁꯦꯟꯅꯦ ꯊꯣꯡꯂꯦꯟꯒꯤ ꯃꯆꯥꯅꯦ ꯍꯥꯏꯔꯝꯗꯕ ꯈꯝꯕ ꯈꯨꯗꯨꯞ ꯇꯔꯥꯃꯔꯤ ꯋꯥ ꯊꯤꯜꯂꯤꯕ ꯇꯥꯎꯕ ꯂꯩꯁꯥ ꯃꯆꯦꯅꯤ ꯃꯥꯂꯦꯝ ꯂꯩꯖꯒꯦ ꯈꯨꯗꯨꯞ ꯇꯔꯦꯠ ꯃꯈꯥꯏ ꯋꯥꯡꯅ ꯐꯟ ꯂꯥꯎꯅ ꯆꯣꯡꯈꯠꯂꯒ ꯇꯥꯎꯕ ꯂꯩꯁꯥ ꯃꯆꯦ ꯑꯅꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯂꯥꯎꯅ ꯐꯦꯛꯈꯤ ꯍꯥꯏꯅ ꯑꯗꯨꯉꯩ है जी है, बात में दम है साहब, बात में दम है। इतिहास में पहली बार नए भारत का अमृत कलश, अमृत कलश, अमृत कलश, अमृत